Manipur News channel mayam maru pau khara pijari ahanbada tha kunmathoi hena Manipur tholi irang asi tongan India gi mafam kaya dagi miyoi kaya na tongan ba negative puthokna lan honnaba yabagi phibam amada lakli khuraizam athoba Bharat ki konung ni Delhi da tha asigi tara nipan da pangthokiba Manipur ki bat kauba thoram amada Manipur gi irang asigi matang da lan honba yaba wafam kaya yaukiba adu semtoknaba amadi asumba adu miyam da khanganaba ngasi ko komina sinduna Rebuttals to Manipur ki bat kauba live panel discussion ama pangthokre tha kunmathoi hena Manipur da thoi irang asi tongan India gi mafam kaya dagi miyoi kaya na tongan ba negative puthokna lan honba yabagi phibam lakli haina kokome gi convener khuraizam athobana phongdokre ngasi classic hotel da pangthokiba khananabagi thoram aduda retired IAS Nimai IGN Tribal University ki Associate Professor Dr. Homen Thangjam DM University ki Associate Professor Dr. Noni Arambam Kokome ki Convener Khuraizam Athoba Historian Dr. Malem Ningthauja amadi Masad ki former President Nira Saha Korina Panelist oiduna Manipur ki bat tongan miyoi kya na phongthokiba wafamsing leinaduna achum aransing puthoki loina UNI gi Bureau Chief Ningthau Khongjam Seitajitna moderator oiki tongan ba TV channel singda live thadana pangthokiba tharam aduga mai lenana kokomi convener Khuraizam athobana phongthokiba tha kumathoi hena sarang aduna leiriba irang asegi marakta tongan India gi famsingdagi miyoi kayana tongan ba negatives puthokna disinformation amadi disinformation campaign kya chathaduna tholiba irang asi lana onkiba yabai phiyom amada lakli maram asidagi tongan maru aina issue kya ama lan honkibasu laikre matam amada kuki militant singna drone bombing chatharakpa matamda India gi army chief yauna Manipur drone bombing chathaba leite ground report gi khangba ngamle haina phongtokhiba amadi thaidoknaba hotnakiba adu hantakta NIA na court file torakpa matamdadi drone bombing nifu hena thadaduna landakhre maduda sena miyosing phare haina phongtorakpa sida India gi aso asang kaya amasu Manipur irang asigi matangda misinformation campaign chathaduna lamdam asigi micham miyam kayada chamonaba polle haibasi mayek sengle haiki man makha tana hairibasing asidagi ngakthokpa ngamnabagi khongthang ama oina ngasi ahanba oina thoram asi pangthokpani ahanba oina pangthokliba thoram asida tha asigi 19 da Delhi da India gi masak naiba miyoi kyana saruk yaduna sinkhiba Manipur ki bat kauba thoram amada hanagi Union Home Secretary amadi hanagi Manipur gi Chief Justice ki maikaidagi irang asigi matangda afaba chumba wafam kya thamgrabasu atopa panelist kyana aranba kya ama phongtokhiba aduna India gi miyoi kya dasu lan uhonkiba amadi lamjingkhiba yaba maramna ngasi thoram ase Manipur ki bat pakhum pinanaba rebuttals oina pangthokpani haiki makha taba pauda Assam Rifles na khulai paiba kuki sing ngak senduna pure haibagi wathok lerakpa May 2012 dagi Chin kuki zo narco terrorist singna Manipur gi miyam maru aina maitai singi matakta landaduna paktak mihat leptana satharakli makoina Manipur gi apunba saktam thugairaga makoi kaktagi oiba tokhaiba lebak jalengam semnaba demand gi mayokta India government na lathengnabagi thabak pakatpa leitri loinana tholiba maihau langpok misi minagi mikap mirau kolna thalaba state oirakli illegal migrants Chin kuki zo terrorist singna landarakliba asi laksananaba central government na hotnabagi mahut wathok asi kuki amasung maitai anigi marakta thokpa kangluki irangni wathok asigi waroisin puraknaba hotnari haiduna manung lenba thawng chathaduna leiri loinana Union Home Minister na wathok asigi waroisin puraknabani haiduna kuki amasung maitai anigi marakta chathok chasin yadaba buffer zone semduna maitai sing kuki singna namma daba singi mafamsingda changbada athingba thamli amaromda ngomkhai ngaknanaba thamliba paramilitary force Assam Rifles na terrorist kuki singa bunker saminaba amadi khul ngakliba khunja maitai singi matakta punna nongmai kaptuna attack chathare haibagi wathok sing leiri loinana central government na thokliba wathok asi laksanabagi mingda military amasung paramilitary forces sing company masing thingamdana changsalakibasing adu landarakibasing laksananaba hotnabagi mahutta lan ngakliba khunja maitai singda oina nongmai chingdol onsanbagi thabaksing chathaduna leirakibadagi wathok asi loikham naidaba proxy warga pakaknarakibani leibak asida logi wangbada Indo Myanmar ngomkhai lana changlakhiba kuki narco terrorist khujok kharana landarakpada
ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯄ꯭ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯟꯗ ꯑꯣꯏꯕꯗꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯟ ꯆꯠꯊꯗꯨꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯛꯈꯤꯕ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯜꯂꯛꯈꯤꯕꯗꯒꯤ ꯃꯍꯩ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯨꯞ ꯁꯥꯅ ꯀꯥꯏꯍꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯄꯥꯏꯕ ꯂꯩꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯃꯗꯤ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯂꯥꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 250 ꯁꯤꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯌꯨꯝ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ 70 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯅ ꯍꯤꯡꯂꯤ꯫ ꯂꯥꯟꯒꯤ ꯃꯩꯆꯥꯛ ꯅꯪꯂꯕ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯀꯩꯗꯧꯉꯩ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯑꯃꯁꯨꯡ PR ꯊꯝꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯣꯏꯍꯜꯂꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯗꯨꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯋꯥꯊꯣꯛ ꯑꯃ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯗꯨꯅ ꯈꯪꯍꯜꯂꯛꯂꯤꯕ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯂꯣꯅꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯂꯤꯇꯦꯟꯠ ꯂꯤꯗꯔꯁꯤꯡ ꯑꯁꯤꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯃꯤꯟꯅꯕ ꯎꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯋꯥꯍꯪ ꯂꯤꯆꯥꯡ ꯆꯦꯠꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯍꯥꯏꯕ ꯂꯧꯕ ꯌꯥꯏ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯥꯔꯃꯣꯔꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯥꯏꯟ ꯀꯥꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯑꯥꯄꯤꯜ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 5ꯁꯨꯕ ꯁꯤꯈ 18ꯁꯨꯕ ꯒꯣꯔꯈꯥ ꯔꯥꯏꯐꯜ ꯑꯃꯁꯨꯡ 2ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯒꯤ ꯖꯣꯏꯟꯠ ꯇꯤꯝꯗ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ 11 ꯑꯃꯁꯨꯡ ꯑꯦꯟꯇꯤ-ꯃꯦꯠ ꯋꯤꯄꯟꯁ 3 ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯖꯣꯏꯟꯠ ꯇꯤꯝꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗ SLR 3 303 ꯔꯥꯏꯐꯜ 3, ꯏꯟꯁꯥꯁ 5.56 LMG 1, M79 80mm ꯂꯦꯊꯣꯠ UBGL ꯒꯟꯁ, ꯄꯥꯀꯤꯁꯇꯥꯟꯅ ꯁꯥꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯃꯣꯔꯇꯣꯔ 3, ꯀꯟꯇ꯭ꯔꯤ ꯃꯦꯗ ꯔꯣꯀꯦꯠ 4ꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥ ꯎꯅꯈ꯭ꯔꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯑꯃꯗꯤ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯅꯕ ꯂꯣꯏꯅꯅ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯇꯛꯁꯟꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥ ꯎꯅꯗꯨꯅ ꯄꯨꯡ ꯑꯃꯔꯣꯝ ꯆꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 7 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔ ꯎꯅꯕ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟ, CMPꯒꯤ ꯀꯃꯤꯁꯅꯔ ꯃꯨꯅꯤꯟꯗ꯭ꯔꯣ, PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝ, ꯌꯨꯅꯤꯠ 19ꯒꯤ ꯀꯃꯥꯟꯗꯔ ꯂꯥꯡꯒꯣꯜꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ, ꯀꯨꯝꯖꯥ ꯁꯣꯛ 1951ꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ NRC ꯆꯠꯅꯍꯟꯕ, ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ, ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯍꯟꯗꯣꯛꯄ ꯑꯃꯗꯤ ꯁꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ, ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ, ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄ, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯅ ꯈꯨꯜ ꯉꯥꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯀꯝꯃꯤꯁꯟ, ꯇ꯭ꯔꯤꯕꯨꯅꯦꯜꯁ, ꯀꯣꯔꯠꯅꯆꯤꯡꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯐꯥꯕ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯕ, ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯆꯠꯅꯍꯟꯕ, MLR&N LR ꯑꯦꯛ ꯁꯣꯛ 1970 ꯁꯦꯝꯗꯣꯛꯄ ꯑꯃꯗꯤ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯩꯇꯩ ꯃꯤꯆꯝ ꯀꯌꯥ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯋꯥꯐꯝꯁꯤꯡ ꯄꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯇꯛꯁꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯜꯂꯤ꯫ ꯒꯚꯔꯅꯔꯅ ꯎꯅꯔꯨꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯄꯨꯡ
ꯑꯃꯔꯣꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯧꯅ ꯒꯕꯔꯅꯔ ꯑꯣꯏꯔꯛꯂꯕ ꯑꯖꯤꯠ ꯀꯨꯃꯥꯔ ꯕꯂꯥꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯅꯨꯡꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯔ ꯂꯩꯅꯔꯦ꯫ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯗ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯀꯟꯗꯤꯁꯟ ꯈꯔꯗ ꯌꯥꯅꯕ ꯂꯩꯔꯦ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯃꯇꯥꯡ ꯆꯥꯕꯗ ꯊꯝꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫